Doctor amagi yumda sakhangdabasingna nongmei kapsillamle ngarang ahing nongyai matung pung 12 minute 10 rom taba matamda wangoi police station gi manung chanba thongkhong Lakshmi bazar manaki top sipaida sakhangdabasingna bom langsinduna pokhai hankhre hairi pausin hai laikai adu leiba Dr. Longjam Darendrajit Singha gi geta masak khangdaba miyoi singna nongmei round ani rom kapsillamki tawdok aduda doctor asigi geta nongmei maru ani panbagi dakfam lei nongmei kapsilamba adu kanana kari maramgino haiba khangba ngamdre tawdok aduda mari leinaba wangoi police na case ama lokhatkhre pausina hai Dr. Longjam Darendrajit hauzik sija hospital da thabak tawribani sel gi demand ga mari leinana nongmei adu kapsilamba yai haina thajanari adu moinamak chapchaba maramdi hauzik phawbagi oinadi khangba ngamdri hairi